Kaibul Lamjau National Park ka hek thangna leriba Khordakta Kabokai Asawama Lady Haibagi Akiba Leduna Kunjasina Ahim Yarik Naduna Leringai Bisnupur District ki Koijuman area da ngasi ayupung mari makairom tabada Kabokai Masa ama tata magic na thomadagi sire Kabokai Masa si gari na thomduna sikiba sidagi Kunjasingna kai leire haibagi singnaba amuka hena leiratuna Laitana lebang amnatre hairi pausin hai Koijuman maning lekai dagi tata magic adu ensang na pina singba kaya purulaga thorapada lambida Kabokai Masa adu Thomduna sikibani kai masa adu sarakna put anirom sangi kudakta mafam dugi miyamna Bisnupur District Police da report tawrpadagi police ki team amna mafam aduda latuna asiba Kabokai masa adu lokalaga forest department ki authority da sinakre hairi Thasi ki hoki batang kuni thoidagi andragi Visakhapatnam da pangthokiba ahanba national ranking archery championship da Manipur gi represent tokiba Paodam Lili Sanuna nupi gi compound division da gold laurakle Lili Sanuna mahaki lamba Jharkhand gi Namita Yadaptagi point nipan henduna gold medal laukibani mahaki match aduda mahana point samani pumdoi fangki Lili Sanu sagolban khamnam bazar Swayam director leiba Paodam Syam Kanhai amadi Toibisna Laimagi Masang Pini Haidi Government na Laiba Miyabu Laiba Ko Nabagi Pandamda Tongan Ba Isim Kaya Paikali Adum Wainawak Lamdam Asida Pangfam Tokpa Muisingda Nasi Fawa Ningtina Panghan Bangamdre Public Distribution System Makada Laibagi Pankai Makada Laiba Antodaya Awas Jojna AAY Amasung Laibagi Pankai Matakta Laiba Our poverty line APL imung singda piriba seng Hawaii kerosene amadi sini sapsana amasung sangai na panghanbagi pandamda rural education action for sense Manipur Risam Nungorok amadi district social welfare office Sandel anina punna kusam naduna Manipur da ahanbo ina Sandel district ki Joyon Talang village da BPL amadi APL tigotuna kangdok minabagal loinana makoi gi pifam thokpa card amadi pangpam thokpa saktung sing panghanaba hona krai Risam ki Thomising Joint Talang village ki Chief Amadi DSO Sandel Muhammad SA Helim Jauna Satagi ba Khongthang aduda hana BPL AAY Amadi APL card pairam laba miyoi sing adu asumbara natraga paifam thoktaba miyoi singna paibra haina yamna kumna yengsinki matungda BPL card paiduna phangpam thokpa kana basing phanghanba yaba miyoi ani khangelaga makoi kisu card pina bo honaragani haina su DSO na thada bipiram ki Mafam aduda leramba Kunjasing aduda APL BPL amadi AAY card pariba sing da makoigi tha gi phangpham thokpa seng kilo 15 kerosene liter mari sang naina phangbra haina hangbada sahi amada amuk aniruktagi hena adusu government na lepa mamaldagi hengelaga phangi haina kumki maduda DSO Sandena tha khudingi larba miyangi phangpham thokpa sing government na piri karigumba phangrabadi aiba wakatse oina Ibidagu agency na laron da yontutuna lairaba miyamda phangdabani lairaba miyamgi hakmat pasing agi matungina ajon kakthatbada natana jela faw thamayai haina DSO Muhammad SA Halimna phongdoki Singi Mahirweluk Manga Jelarong Students Union Manipur Jachum Tangkul Katam Naulong Sakong Senapati District Student Association Susanpur District Union Amadi Naga Students Union Sandil gi apunba joint committee na ngasi Namdulong da leiba Jasum gi branch office da Paumisinga unabagi mipam ama pangthokre Paumisinga unaba da committee gi convener Stephen Diswang Hai TET exam ga mari lenana ngarang pung ahum rom tabada Chief Minister Education Minister Agriculture Minister MLA tare jauna students body gi mihut singa unaduna wari sanabadu da ayamba demand sarkar na pibada yanarabasu exam center amadi form thabagi matang da di kona khanasi harale maramasina ngasidagi numit umni gi manungda hiramsi gi matang da khananaba sarkar na committee gi miyoising invite tawrakadabani karigumba tawraktaba tarbadi makhal makha kaya gi kongjang sangsingani sarkar na hiramsi gi matang da negotiate tongnaba haraglabasu demand sing asi affirmative stand ni maram maduna negotiation tawrai haina su Stephen Fongdoki lambi gi accident thokpagi sang hanthanaba amadi gari thobagi control tawang amnaba Guwahati gi city da traffic control police na khwadi noba kulai season aduna operation chataba hokrai alcohol trade analyzer
टेम कौबा खुलाई अदु सिजिन अदुना ड्राइवर अदुना थगिबा युगी सांग इराई लाइना खंगबा ngami hairi खुलाई असि mamal lupa lising 65 piduna laibani nongmada gari lising 10 rom monitor toba ngami EML samgi manungda 30 milligram alcohol yawbadi gari thoba yadre मोटोरे की मतुंगिना यु ngauruga gari thobagi marangda miyoi adu tha taruk jel thambangami natraga fine oina lupa lising ani thienbangami natraga animak tawhanbangami kanagumna hanjin tawrabadi sahi phawba jel thamba ngami kanagumna hanjin tawrabadi sahi ahum phawba jel thambangami Sohrabuddin sex encounter case ka mari lenana faduna thamniba Gujarat ki hanagi minister Amit Shah na jamin pibinaba tharpa darkas adu kapinaba CBI na hairakpa wafam ama Supreme Court na yakidrei adum oinama case adu Gujarat tagi Mumbai da transfer tawhannabagi wafam adudi apex court asina yaki Gujarat ki anti terrorism squad ATS na Sohrabuddin Saikbu amasung mahaki loinabi Kausar Bibu Hyderabad tagi faraga Gandhinagar da sasinaba khutthongnabagi tawdok amada kaptuna hatkibani lisingani manga da thokiba tawdok aduda Chennai haiduna CBI na Amit Shah bu lisingani 10 gi July 9 da phakibani UN Security Council gi veto power sizinaba ngamba member ama oriba Russia na Security Council gi permanent member ama oiraknaba barna honabada sogali haikre wafam asi BRICS ki foreign minister singi oiba meeting ama toraba matungda Bharat ki foreign secretary Ranjant Mathaina haikibani Brazil Russia India China amasung South Africa samna BRICS haina khangnaba lebak singi foreign minister singi oiba meeting ama hojik chathariba UN gi 63 suba general assembly manungda phambada Russian foreign minister Sergei Lavrov na wafam asi haikibani hairi UN Secretary Council gi permanent amasung non permanent member singi masing hengat hanaba bar na honaduna laklibani UPA government seminary ba party singi oiba meeting ama phamduna semdokadaba mayam ama lei haiba khanakre sel thungi oiba reforms su mathau tari amadi FDI bu lebak asida thabak tohanbagi wafam khanaki warep lokhibasing aduda penaki hairi FDI gi wafam dagi UPA gi sowa kongu ama oramba Trinamool Congress UPA government dagi tokibani USA na Myanmar gi matakta thamnamba athingba du lokthokibada madu matam kuinagi oina kanagadaba khongthangni haina Myanmar gi opposition oiriba National League of Democracy NLD na phongdokre athingba thamnamba lokthokhiba si ekoina taramnu I tawdabu masi kanaba sing miyamna khudakta phangbabudi laikiroi haina NLD gi wangangloi ong chikyang na haiki Myanmar gi mathakta thamnamba lalol etiki athingba lokthokhiba du Secretary of State Hillary Clinton Myanmar gi President Thein Sein amasung Aung San Suu Kyi na punna phaminaduna wari sanaraba matungda orakhiba mahaini hairi athingba du lisingani ohumdagi thamlakhibani All Manipur Football Association Empana Sinduna Chatrakba Tariat Suba Manipur State League Lisingani Tarani Twigi Ngasi Kuman Lampak Main Stadium da Sanakiba Ahanba Ground da USA na Nisabu Panjal Ani Sunoda Toikre USA gi Panjal Ani du N Milana Contra Duga e Dines na Mopudra Satpa Minita Chankibani League Asigi Ngasi Sanakibani Suba Ground na JSYC Amadi KSC Panjal Amada Chanabangam draw Satki Aroibada Maruiba Paw Muhana Bijari Ibudo Shangmai Ningtogi Yangkumai Ngazi Pangtokrai Hojik Weriba Santi Raksagi Pibana Manipurgi Tourism Saukat Pangamdre Loinana Kulai Sizinaduna Guhati da Yungawa driver check over Hokrai Nasi the Muktadi Ms. Paodam Matang Silver Sinjari Miyambo Mukahana Kurumjari